Leibak asida ahanba oina Manipur da class 3 gi environment studies ki lairik pu comic book oina education minister T H Radesh yamna launch tawkhre. Naga Peace Talk ki waroisin lakpada Manipur amadi Manipuri singi interest sokpa yaroi haina Manipur Congress Committee MPCC gi maikai dagi amuk hanna makhoi gi oiba firep khangalakli. Amasung umanglai haraubagi matangda chahi asigi mera mifam pangthokre umanglai haraubada ahoba sound system sing sizinabagi chatnabi thadokpiyo haina maidingu laisemba sana jaubana fongdorakli. Mayam bukhurumjari adom ni engbiri bis impact news ni ai pinki okram na hausi pungja sifau bagi maruiba pausing miyam da pizari. India ki ahanba oina Manipur da class 3 gi environment studies ki lairik pu comic book oina education minister T H Radesh yamna launch tawkhre. Samagra Shiksha Manipur na sinduna Babu Parada leiba office asiki conference hall da pangthokiba lairik launch tawbagi thorom aduda education as ACERT Bosem JDO singi official sing amadi school kayagi oja kayana saruk yaki. Thauramadu mari lainana education minister T H Radesh yamna phongdokhibada pigliba angang singbo araiba moongda mahi masing tamhanbagi pandamda ngasi changyeng oina ahanbo oina puthokliba comic lairik asina achauba kanaba ama piba ngamlagani karigumba lairik asina mai paklabadi makhatana su tongan tongan ba subject singbo comic oina namduna puthokani haiki Thauramadu da sarukya ki education S ki director T S Kiran Kumar na makhatana haikibada ngasi puthokliba lairik asi ahanbo oina khangatlaba school kharada tamhanba haugani hairiba school sing asida comic lairik asi tambidri ngai mamangda exam ama hana lawgani aduga comic lairik asi sizinaraba matungda atopa exam ama lawduna lairik asi ki kanaba adu changyeng tawgadabani haiki level lu yeng we want impact of the textbook comic sikar main togen na mano adu pai dringai da moina hiram level luga same content same standard tura amuk madu comic tu tamhala yeng ma kana improvement la ga isi impact si phai hai ga dam na madu tang honest we na sincere na tawiro oza we ba education department le official le koise we have to learn to do the same thing in a different way. Naga Peace Talk ki waroisin lakpada Manipur amadi Manipuri singi interest sokpa yaro haina Manipur Congress Committee MPCC gi maikai dagi amuka hanna makhoi gi oiba firep khangalakli loinana framework agreement ta karigumba Manipur amadi miyam gi interest sokpa yaba yawram labadi madugi daita center amadi state government na pugada bani haina su fongdorakli Imphal gi Congress Bhavan da Paumi Singh unabada hana gi deputy chief minister su oiriba MPCC gi president gaikhangam na fongdorakpada Indo Naga Peace Talk ki waroisin chatliba tha asigi manungda loisilagani haina interlocutor RN Ravina phongdokiba asina state asigi miyamda mipaiba amadi nungnangba fawhalle maram aduna Peace Talk asigi waroisina Manipur amadi miyamgi interest ta akaiba pirakpa taragadi Manipur kannabagi damak lengak paibada yauriba MLA singna party dagi resign tawba ngamgani haibagi fire fawba lefaningi haina phongdoki loinana Naga Peace Talk asigi waroisinga mari lainana khananainaba chief minister na kauriba all political party gi mifam da su MPCC gi mihut sing yawgani haina mahakna makhatana phongdoki BJP na hairi BJP ki wagang loi mayamna including honorable chief minister Shri Biren masamang na hairi ba framework agreements implement to bakanda Manipur da sokningai lete mi pai ningai lete citizens amendment bill so akwai sokningai lete ado tongan ba clause ma hapaga protective provision ama hapkani haibse hairi adubu hojikti agreement adugi manungi oiba potlam judi koi uba phangdri adubu apprehension yam sound leire implement to bakanda Manipur ma Manipuri gi interest sokpa yabagi elements leire haibse singneba se poi se kon ngangai pasaw kan lauri ba siti atei nate Manipur praja gi interest ta right lei ba ta habit haje batare political party ama oina koi ngangpham thokpa ithodang pangthok to leiri Congress Bhavan da pangthokiba Paumi Singh unaba atuda sarukya khiba hanagi chief minister su oiriba CLP gi leader Okram Ibobina phongdorakpada Naga Peace Talk ki waroisinna Manipur gi interest ta akaiba pirakpa yaroi haina Manipur Pradesh Congress Committee gi na hanadagi hauna achetpa khongfam lektuna lakli khongfam adu ngasi fawba hongba leitri waroisen asina ingtapa tangdu leitaba purakadaba oirabadi taramna oi adubu Manipur amadi miyam gi interest sokpadi yaroi haiba Congress ki firep hongdri haiki
NSN IM की problem oiro or any other organization leriba mayam singski issue singse masi once for all peacefully masi solve tawba haibasi koi mayam punamaki su apambani adu masi thabak oina onthorokpa matamda once for all permanent oiba lasting solution ama worknunaba hotnabada koi hanadagi su hauna Manipur gi maruina Manipur gi praja singna langtakna bise Manipur gi apunba territory si masi disintegrate tawgadra jiwjiki natana kona torokpa yaba haiba tare adugumba provision adugumba condition yauna implement torokadra haibaduni lamdam asigi puwariga anakba mari lainariba umanglai haraubagi matangda umanglai kanba apunbalap lup ukal na sinduna chahi khudingi pangthokpagum chahi asigi oinasu ngasi mera mifam pangthokre konung mamangda laiba lamyan basanglenda pangthokiba mifam asida pena ya kairol saktuna haudoki mifam asida maidingulai semba sana jawbana athoiba mithunglengi warol piraduna umanglai haraubada ahoba sound system sing sizinabagi chatnabi ama lairibasi tokpa matam oire maramdi hauziki matam asi yamna competitive oibana mahai masing tamliba mahairoi sing amadi ason ana singda chauna apanba piribani kanagomba mama mapa kharadi lai harauba matam yorokpada macha singbu mari matagi yumda lehanba fawba yaunare maram aduna mafam khuding umanglai haraunariba thaugal lup singna asigumba miyamda akaiba pigadaba sound system sizinaba lepiu loinana lamdam asida lariba chingmi furupsigi fijet laiteng sizinaraga thaugal tawbada akhang ahai singa tanabiyo haiki nakal amaromda mifam asiga mari lainana chahi asigi khwaidagi faba amaiba amaibi pena asaiba amadi kanglon chumna lai harau khiba laibungda ukalgi maikaidagi mana lanthokutuna ikai khumnaba utki lai oisunu kana kaja basa nabi oisunu natraga kana gumba magi yam ruba thabone oisunu base mafam matam sana rakra adagi horaiba mirol cinema se yani ngatra adagi adu masanabi lining do maran sai kani aduna madu yodringa sigumba ko asoiba miyamna nungdadi loina penadraba ungdokpadi hen nuai taba lighting ada mase matam le ko deba miyam ko miyamna mase sindosi manamdi ko di lai harau bai base ko identity ni ko identity ojari base ko na masibu yani ngatraba masih sumai ko na sauningaba katranga masih sum pelak regadi ko ji identity ni haibas bodo mamai dagi amna ko ji kali hani laibak thiba mawo madan lakani United Tribals People Organization amadi All Tribal Sandstone Labor Association More anina kaukiba matam kaktaba banna Indo-Myanmar trade ta chauna akaiba pikre ngasi ayuk angan badagi United Tribal People Organization UTPO amadi All Tribal Sandstone Labor Association More anina palel dagi more faubagi lambida matam kaktaba ban manungda Imphal More lambigi khudeng thabi sarukta gari sing amata chana khide ban manungda thokaningda thaudok sing thoktanaba Moregi Additional SP LOK Ice Robinson More Police ki OC let Ko Hau Vaipai CDO gi Inspector Bikram amadi Police Personnel kayana ngak sen ki UTPO gi General Secretary M Tentangang na UTPO na taliba demand sing asi Manipur lengak na tabidri fauba ban makha chathakigani hai bagal loinana ban manungda ana ayek lining laishon electricity amadi water supply gi oinadi apan bapiroi hairi Iodine yauba thum sizinaduna haksel gi fibam phana laise haiba pauzelda malem gi iodine deficiency disorder day palan pangthokre iodine yaudaba thum jabana thokanba laina makhal kayadagi irai laina ngakthokpa ngamlabasu laina sing asina nakraba miyoi sing amuk hana fagathanbada awaba mayoknai haina Health and Family Welfare Director Dr. K Razona Fongdokre Palan Thauramasi National Health Mission Manipur amadi Directorate of Health Services Manipur na punna khusamnaduna lamfelda laiba Indian Medical Association IMA gi hold pangthokibani ngasigi thauramatuda athoiba mithunglen gi warol piraduna Dr. Razona imung khudingda nungti numit khudingi thum sizinarabasu karamba makhal gi thumno haibadi kanana su nongmata khanjilude iodine gi chang watpa thum sing chabana angang sing gi budhi loksing watpa chaudam thinba Soinai Hanba, Goiter,
criticism na chingba laina sing asi kaya ama pokhalli English ani ga supna kuntra fauba ki manungda malem gi mipum khuding makta iodine ningthina yauba thum phanghanna ba World Health Organization ki pandam asi fangnana ba hotnabada aikhoi punna saruk yaminasi haiki अधिक मतिक दरकार होइबा अदबु वंस लाइना सिंग असे थोखरगदि मसि क्यूर तोंगम दबा अदबु फोथ्री मांगदि यामिराई लाइना प्रिवेंट तो भया अदबु लाइना ने करिनो द आयोडाइज सोल सार ग्लोरे समसम अदु वंस थोखरगदि मसि इनक्यूरेबल डिजीज ने मखलम ने डिसऑर्डर मखलम ने अदुना अखोइना होजि थुमसारी ने हाइदा अखोइना पक्सा साबसि यादि अखोइगी आयोडाइन यावगदबनी आयोडाइज होइबा सोल ओइगदबनी अद मानी थम्म मतमदा मकुम चेन खुमजंगदबनी अद मनिन चजलोइदबनी अइंग मफम थंगदबनी सनलाइट एक्सपोज होबा यादे अदुगा माई ngасai थाक मतमसिदसु यखोइगी लोरमदाइदा थाकदब थुमजे Matang swai se break amalausa ke break ki matungda Maharashtra amadi Haryana Assembly mikhal gi vote hauzik kanna thadana bagi pau amadi Manipur amadi malem gi tongan be ipau sing puduna lakchuge impact news pumi yeng ta tuna lebiu mayamba mukanna taram nokchari bulletin asigi makhata ba pau miyam ta pizari Maharashtra amadi Haryana Assembly mikhal gi vote hauzik kanna thadanari ngasi ayuk pung tare taba matamdagi hautuna thadariba vote asi ngasi numidang wairam pung taruk fauba thadanagani assembly seat chaniga marfunipan leiba Maharashtra Assembly mikhal asida nupi mirep chaniga kuntra manga yauna punna mirep lising ahumga chani kuntra tare ta mikhal asida lamba tauri State asigi oina ngasi numit yungba fauba chada tarani thogi changda vote thadanaki seat marfutara leiba Haryana da mirep lising amaga chamagom fumapanna mikhal thengnariba asigi manungda nupi mirep chamaga supna mari yauri mikhal thengnariba mapung oiba political party sing adudi BJP Congress amadi Indian National Lok Dal ni mikhal thengnariba atopa political party sing adudi Janayak Janata Party, Aam Aadmi Party amadi Bahujan Samaj Party, BJP amadi Congress animakna seat marfutara magta mirep thagatli, aduga Indian National Lok Dal na Shiromani Akali Dal ga chungsin naduna seat marfumathoida mirep thagatli, Haryana da voter koti amaga 10.9 ani henbana mikhal asida vote thadaba yari mikhal asi ing tapna pangthokna bagidamak state asida security personnel lising humbudra mangana ngak seli ngasi assembly mikhal pangthokliba state ani asigi vote masing lakliba October 3 da thiragani Training of key resource persons in effective teaching learning in English at the higher secondary level for the state of Manipur haibe hiramda ngasidagi hauduna tha asimakki kunga manga fauba numit manga ni chupna chathagadaba training program ama haudokre Northeast Regional Institute of Education National Council of Educational Research and Training UMIAM Shillong na sinduna lamfelta leiba SCERT office ta pangthokiba haudokpagi thoram aduda NERIE gi program coordinator associate professor English Satarupa Palit Dr Surjit Ray Pandit Dindayal Upadhyay Adarsha Mahavidyalaya Koirengjang Assam SCERT gi joint director Jim G Thinguzam amasung SCERT Senior Finance Officer Natali Ningthau Khongjamna DICE member sing oina sarukyaki. This 5 days program is going to cover a lot of teaching methods. Maybe reading, maybe writing, maybe talking skill, whatever the methods of the English requires. Madam, this 5 days is going to cover a lot. And Madam Palit has done the wonderful job of bringing a lot of, renowned resource persons. And in these 5 days, the resource persons are going to communicate with the trainees and let them know the technique of teaching, how to teach, how to write, how to, recite a poem. All these teaching techniques will be covered within this 5 days program. Patsoy Assembly constituency ki MLA AK Mirabai na multi broker prepaid
ट्रेडिंग सेंटर मंगसे इम्फाल की गंभीर सिंह शॉपिंग आर्केट हांगदोखरे लोइनना मणिपुर की फाइनेंशियल अवेयरनेस ट्रेनिंग सेंटर ऑनलाइन शेयर ट्रेडिंग एकेडमी की 13 सुबह फाउंडेशन देगी थौरमसु पांगथोखरे थौरम अदुदा एमएलए एके मीराबाईना लमदम मसिगी लाइरिक हैरबा नहारोल सिंह असि ममा मपादा डिपेंड तौरगा हिंगबगी हैनबी थादोक्तुना मरोमतोम लेपचबा ngamnanaba hotnaba matam oire haina phongdokhi थौरम अदुदा मणिपुर यूनिवर्सिटी की मिम्स की डायरेक्टर प्रोफेसर C.S. इबोहल सुसरुक याखी ngasi ki prithvi ki chakhat lamjen da chalba me japan na china na kari da magda ngasi lamjen da yaw rei bano makhoi da lei balam da lei bana haro sing ai ku people sing se khong le bak ta da cha padong na taw hona ba da makhoi mi ma ga yeng na te ba ado ekoi gi lamdam sida di lai lai su haira bana haro sing jina ne sa gi ipak da taraga tawraga ngasi di mangki ba gi sang je ado ki mati wang khala ya ba मसीगुब कया सिंगसिदगी कंसी हाइबा तारगदी अकोइ खुदिंग मकसे इसाना इसाबु होनजबा इसाना इसाबु लेपचबा ngमनबी वखलोनसे अकोइ यामना दरकार ओइरेबा All India Forward Bloc Manipur State Committee na sinba Azad Hind Government ki Platinum Jubilee Observation ngasi loisinba numita Azad Hind Government and Indian Freedom haiba hiramasigi matangda state level seminar ama pangthokre थौरम अदु मेजर खुलदा लैबा मणिपुर प्रेस क्लब ता पांगथोखिबनी मणिपुर यूनिवर्सिटी अमदी तोंगा तोंगानबा कॉलेज सिंह की ओजा सिंहना थौरम अदु दा सरक यादुना इंडियन फ्रीडम स्ट्रगल अमदी इंडिया की इंडिपेंडेंस फंगननबा लंबीदा सुभाष चंद्रना लौखिबा थौदांगना चिंगबगी मतांगदा वाफम कया थमनखी अकोई महात्मा गांधी अमसुंग आजाद हिंद गवर्नमेंट की सुभाष चंद्र बोस अमदी अतुबा लुचिंग मयामना लौकीबा इंडिया की निंगतम लौकी वाखलोन मकोई कंट्रीब्यूशन अकोई नगसी काउंट तब चंगी लोइना लोइना मकोइना पामजरमीबा महात्मा गांधी ना मंगमीबा नेताजी सुभाष चंद्र मंगीबा मंग अदुकी सरकार प्रो पीपल वइबा डाउन ट्रोडल पीपल सिंगी फानाबगी खनबा सरकार अदु ngasi वइबा सरकार सिना ओना तैनाबा मद चटिबा से करेक्शन तौबदा इंडियन हिस्ट्री छात्र सिंह आरोन सिंह हौरेबा आरोन सिंह शास्त्र इंडियन हिस्ट्री खंग चंगी लोइना लोइना आजाद हिंद गवर्नमेंट अमसुंग नेताजी कंट्रीब्यूशन से अकोई टेक्स्ट बुक तमदना स्टोरी दा हापतना मसी इनौ नौना हाईलाइट तौबा म चंगी थासिगी 18 पांगथोखिबा मणिपुर पुलिस की चामगा कुनगनिपान सुबा रेजिंग देगी थौरमदा सेकंड बेस्ट पुलिस स्टेशन थर्ड बेस्ट पुलिस स्टेशन अमदी बेस्ट पुलिस ऑफिसर की मनामतुम लौरखरबा सिंबु ओकपगी थौरम अमा पांगथोखरे थौबाल डिस्ट्रिक्ट पुलिस न सिंधुना लिलोंग पुलिस स्टेशन दा ngarang numidang पांगथोखिबा थौरम अदुदा थौबाल डिस्ट्रिक्ट की अध्यक्ष हसीना बेगम एसपी थौबाल डॉक्टर एस इबोमचा एडिशनल एसपी लॉ एंड ऑर्डर टी.एस. डिसोर्जिड एडिशनल एसपी ऑपरेशन सचिदानंद सोइबम अमदी लिलोंग की तोंगान लुपकया गी लुचिंग बसिंग न सरकुयाखी थौरम अदुगा मरी लेनना थौबाल डिस्ट्रिक्ट की एसपी डॉक्टर एस इबोमचाना फोंदोर रखिबदा मतम अमदा लिलोंग असि मियामना लोना यादबा थबक तौबा मफम अमा ओइना लाना ममिंग चटलंबा अदु ngasi अहोंगबा कया लैरे था खरगी मतोंगदा लिलोंग असि मणिपुर मफम अतैना तमजना फम ओइरबा मफम अमा सोइदना ओइरकपा ngamlagani पुमनमक असि लिलोंग की मियामना पुलिसता मतेंग पांगलकपा असिननी लोइनना हंदकी मणिपुर पुलिस की रेजिंग डे की थौरमदा थौबाल डिस्ट्रिक्ट पुलिस की यामना चावना माई पाकपा अमा ओइना लिलोंग पुलिस स्टेशन ना मणिपुर की ओइना सेकंड बेस्ट पुलिस स्टेशन अमदी थौबाल पुलिस स्टेशन ना थर्ड बेस्ट पुलिस स्टेशन तारखिबसी प्रजा मियाम की चावरबा थौदांग लई मसिगी मथक्ता स्टेशन सिंह असिदा लैरिबा पुलिस ऑफिसर सिंह पर्सनल सिंह के अचौबा थौदांग लई हाइखी आइदि ngasa हाइखिबदुगी ओना तैनाबदा 90 हारोइगी 99% कोई कोऑपरेशन पिनिंग बंगाक्तने लिलोंगी सिगे ड्रग की अगेंस्ट 1% मु फाद्रबने हजिकती अदुना हजिकती चेन ड्रग योन बजिंगसे खांगाबने ngamdre हजिक मोबाइल दे योन बगुंबा अदुगुंबा कोई तसेन हाय कांदा पुलिस की टीम जे अहुम थोए अदुना सिन नै खायरकपदा यामचिन हंदग्रे अइना खंगबददी हजिक मिया अखोइगी थवाल डिस्ट्रिक्ट ना उटले मदुदी अखोइ थवाल आइसी तसेंगना मतम अखोइना सोइरमबगी अखोइदा कोऑपरेशन पीदबनी
हौजिक चथरिबा हीरो इंडियन सुपर लीग ISL 2019-20 की तरुक सुबा सीजन दा ngasi ममांगी चैंपियन बेंगलुरु FC का नॉर्थ ईस्ट यूनाइटेड के लंबा थेंगनरगनी हारिबा मैच सिंह असि नुमिदांग पुंग 3 मखाई ताबा मतमदा बेंगलुरु की श्री कंतरबा स्टेडियम दा सानगनी इंडियन सुपर लीग ISL 2019-20 की तरुक सुबा सीजन असि की ngarang ahoba numita सानखिबा मैच तुदा केरला ब्लास्टर्स ना लीग असिगी अनिरक चैंपियन ओइख्रबा एथलेटिको डी कोलकाता ATK बु पांजिल अनि अमद माइथिबा पीखी केरला ना युम्बु ओइदुना कोची की जवाहरलाल नेहरू स्टेडियम दा सानखिबा मैच अदुदा केरला ब्लास्टर की पांजिल अदु बार्थोलोमियोना मैच अदुगी कुंट्रा अमदी निफुगा मंगा चटपा मिनट सिंह दा चनखिबनी अदुगा ATK की अमत ngairaba पांजिल अदुना कार्ल मेघहुकना मैच अदुगी मिनट तरुक चटपा मतम दा चनखिबनी ngarangdagi hauduna chathariba ISL 2019-20 season asi mathang chahi gi February 19 fauba chathagani league asida team 10 na saruk yari aroibada bulletin asigi headlines amuk kahana miyam da thamjari Laibak asida ahanba oina Manipur da class 3 gi environment studies ki lairik pu comic book oina education minister TH Radhe Shyam na launch tawkre Naga peace talk ki waroisin lakpada Manipur amadi Manipuri singi interest sokpa yaroi haina Manipur Congress Committee MPCC ki maikei degi amukka hanna makoi ki oibak firep khangalakli Amasung umang lai haraubagi matangda chahi asigi mera mifam pangthokre umang lai haraubada ahoba sound system sing sizinabagi chatnabi thadokpiyo haina maidingu laisemba sana chawbana phongdorakli